ꯍꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯦꯖꯤ 40 ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯅ ꯉꯥ ꯆꯥ ꯐꯪꯗꯣꯔꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯌꯦꯡ ꯂꯥꯛꯄꯒꯤ ꯊꯣꯡꯁꯦ ꯍꯥꯎꯔꯅꯤ ꯖꯦꯔꯦꯡꯉꯣꯗ ꯊꯣꯡꯉꯤꯅꯦꯕ ꯃꯌꯥꯝꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯌꯦꯡ ꯅꯍꯥꯟ ꯊꯣꯡ ꯃꯊꯛꯇꯒꯤ ꯀꯥꯞꯄꯤꯃꯦꯕꯀꯣ ꯏꯁꯤꯡꯗꯣ ꯉꯁꯤꯅ ꯊꯣꯡ ꯃꯈꯥꯗꯒꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯊꯣꯡ ꯃꯊꯛꯇꯒꯤ ꯀꯥꯞꯄꯅꯤ ꯂꯣꯏ ꯆꯪꯉꯦ ꯁꯤꯗꯤ ꯃꯤ ꯈꯨꯆꯥꯎ ꯂꯩ ꯉꯁꯤ ꯀꯥꯏꯅꯣ ꯂꯩ ꯉꯁꯤꯅ ꯊꯣꯡ ꯃꯈꯥꯗ ꯈꯔ ꯀꯪꯅ ꯂꯩꯔꯝꯃꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯆꯥꯎꯌꯦ ꯃꯥꯏ ꯏꯟꯁꯦ ꯑꯦ ꯁꯤꯗꯤ ꯄꯨꯊꯤ ꯉꯟꯅ ꯌꯧꯔꯛꯏ ꯇꯨꯔꯦꯟ ꯌꯦꯡꯂꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯐꯪꯗꯣꯔꯦ ꯉꯥ ꯆꯔꯥ ꯑꯃ ꯐꯪꯉꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯍꯥꯞꯄꯤꯔꯦ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯎꯏ ꯏꯟꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗ ꯁꯤꯒꯤꯁꯦ ꯋꯥ ꯋꯥ ꯂꯥꯎꯅ ꯏꯁꯤꯡ ꯃꯊꯛꯇꯒꯤ ꯉꯁꯤ ꯄꯨꯡꯀꯪ ꯀꯪ ꯂꯩꯔꯝꯃꯦ ꯑꯗꯤ ꯀꯩꯅꯣ ꯇꯥꯔꯤꯁꯦ ꯆꯥꯅꯕ ꯄꯣꯠꯂꯣ ꯁꯤꯗꯤ ꯍꯥꯏꯕꯒ ꯂꯩꯊꯛꯇ ꯇꯧꯔꯤ ꯈꯣꯡꯁꯦ ꯕꯝꯆꯥꯒꯤ ꯍꯤꯡꯒꯣꯜꯗ ꯁꯤꯒꯔꯣ ꯉꯁꯤꯅ 8 ꯇꯥꯔꯤꯛꯅꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯄꯨꯡꯀꯪ ꯀꯪꯕ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯈꯥꯃꯦꯟ ꯕꯥꯒꯥꯟꯒ ꯇꯨꯡꯈ꯭ꯔꯦ ꯑꯁꯤꯅꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯥꯏꯁꯦ ꯁꯣꯝꯗ ꯄꯥꯟꯒꯁꯨ ꯌꯥꯗ꯭ꯔꯦ ꯃꯄꯨꯗꯣ ꯀꯞꯅꯤꯡꯉꯝꯒꯅꯤꯕ ꯌꯥꯝ ꯋꯥꯅ ꯊꯥꯖꯔꯒ ꯄꯨꯡꯈ꯭ꯔꯅꯤ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯒꯤ ꯃꯣꯔꯣꯛꯀ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯏꯁꯤꯡ ꯆꯥꯎꯕ ꯂꯣꯏꯔꯒ ꯀꯪꯉ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯤꯡꯍꯧꯔꯗꯤ ꯐꯕ ꯄꯨꯡꯀꯪ ꯀꯪꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯅꯍꯥꯟ ꯀꯦꯖꯤ 60 ꯍꯦꯛꯄꯗꯣ ꯁꯤ ꯖꯒꯥꯁꯤꯒ ꯅꯠꯇ꯭ꯔꯣ ꯃꯃꯥꯡꯗꯔ ꯑꯣ 이씨 tꯧꯕꯩꯗꯤ ꯃꯁꯤꯒꯤ ꯑꯐꯕ ꯂꯩꯉꯣꯏ ꯌꯥꯎꯕꯁꯦ ꯄꯦꯠꯇꯦ ꯅꯠꯇ꯭ꯔꯥ ꯆꯠꯄꯗ ꯑꯣꯅꯤꯇꯣ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯖꯤꯡꯒꯥꯒ ꯍꯦꯛꯄꯗꯣ ꯁꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯩꯅꯤꯅꯦ ꯄꯨꯡꯀꯪ ꯀꯪ ꯂꯩꯔꯝꯃꯦ 이씨 ꯄꯨꯡꯀꯪ ꯀꯪꯈ꯭ꯔꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯠ ꯌꯥꯔꯣꯏꯕꯣ ꯑꯥꯗ ꯎ ꯄꯟ ꯂꯩꯅꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯨ ꯇꯧꯕꯒꯤꯗꯤ ꯕꯦꯔ ꯕꯦꯔ ꯂꯥꯎꯕꯗꯨꯗꯤ ꯑꯣꯏꯗꯦ ꯍꯥꯟꯗꯤ ꯕꯣꯝ ꯆꯥꯏꯉꯗ꯭ꯔ ꯁꯤ ꯖꯒꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕꯣ ꯃꯥꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯌꯥꯝ ꯃꯥꯡꯉꯤ ꯃꯌꯥꯝꯁꯦ ꯖꯤꯡꯒꯥ ꯃꯣꯔꯣꯛ ꯅꯈꯣ ꯃꯊꯛ ꯀꯥꯒꯦ ꯑꯣꯟꯗꯤ ꯁꯤꯒ ꯃꯣꯔꯣꯛ ꯄꯥꯝꯕꯤꯗꯨꯗꯤ ꯁꯤꯒ ꯂꯩꯔꯝꯃꯦꯅꯦ ꯅꯍꯥꯟꯒꯤ ꯀꯦꯖꯤ 60 ꯍꯦꯛꯄ ꯃꯣꯔꯣꯛꯇꯣ ꯄꯨꯡꯀꯪ ꯀꯪꯅ ꯂꯩꯔꯝꯃꯦꯅꯦ 이씨 ꯄꯥꯟꯁꯨ ꯄꯥꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯄꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯥ ꯕꯨꯔ ꯄꯨꯊꯩꯕ ꯍꯧꯖꯤꯛꯐꯥꯎ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯣꯔꯣꯛꯁꯤꯅꯤ ꯃꯌꯥꯝ ꯂꯣꯏ ꯀꯪꯈ꯭ꯔꯦꯀꯣ ꯈꯨꯖꯥꯝ ꯑꯃꯅꯤ ꯄꯥꯝꯕꯤꯁꯦ ꯄꯨꯝꯅꯃꯛ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤꯁꯦ 이ꯁꯤꯡ ꯏꯆꯥꯎꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯌꯥꯝ ꯋꯥꯅ ꯊꯥꯖꯔꯒ ꯅꯣꯡꯃꯗ ꯄꯨꯝꯅꯃꯛ ꯊꯥꯗꯠꯄꯤꯔꯝꯃꯦ 이씨 ꯀꯪꯂꯩ ꯅꯨꯡꯉꯥꯏꯇꯦꯕꯣ ꯃꯣꯔꯣꯛꯁꯤꯡꯁꯦ ꯄꯥꯝꯃꯨꯏꯕꯣ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤꯁꯦ ꯍꯦꯛꯄ ꯇꯜꯂꯝꯃꯅꯤ ꯃꯣꯏ ꯍꯧꯖꯤꯛ
ꯃꯅꯤꯕꯨ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯦ ꯂꯥꯛꯇꯣꯏꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤꯁꯦ ꯑꯁꯤꯅ ꯖꯤꯡꯒꯥ ꯄꯥꯝꯕꯤꯅꯦꯕ ꯄꯨꯝꯅꯃꯛ ꯀꯪꯈꯔꯦ ꯃꯆꯥ ꯄꯤꯁꯪꯒ ꯑꯣꯏꯔꯝꯃꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯄꯥꯝꯕꯤꯁꯨ ꯄꯨꯡꯀꯪ ꯀꯪꯈꯔꯦ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯠꯇꯣꯛꯑꯝꯃꯤ ꯄꯨꯝꯅꯃꯛ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯦ ꯃꯐꯝꯁꯦ ꯑꯣꯟꯗꯤ ꯁꯤꯒ ꯀꯅꯥ ꯂꯩꯒꯦ ꯑꯣ ꯕꯝꯆꯥ ꯂꯩꯔꯣ ꯁꯤ ꯖꯨꯝꯒꯁꯦ ꯊꯕꯛ ꯂꯣꯏꯁꯟꯕꯤꯔꯝꯃꯦ ꯁꯤ ꯃꯊꯛꯀꯁꯦ ꯄꯨꯔꯥ ꯄꯣꯠ ꯆꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯟꯅ ꯈꯣꯠꯅ ꯑꯥ ꯑꯣ ꯑꯦꯟꯗꯤꯁꯤꯒꯤ ꯁꯣꯝ ꯁꯥꯏꯗꯇꯒ ꯍꯥꯟꯅ ꯏꯁꯤꯡ ꯆꯪꯉꯦꯗꯅ ꯃꯥ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤꯅ ꯋꯥꯡꯃꯟꯈꯤꯗꯅꯅꯦ ꯉꯝꯗꯗꯅ ꯑꯃꯨꯛ ꯁꯤ ꯀꯥꯏꯔꯛꯏꯅꯦꯕ ꯁꯤ ꯃꯊꯛꯀ ꯆꯦꯜꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯀ ꯃꯩꯔꯥꯂꯨꯞꯅꯀ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯒ ꯀꯧꯔꯛꯅ ꯁꯤ ꯗꯣꯔꯕꯥꯔ ꯌꯥꯝ ꯇꯧꯅ ꯄꯔꯃꯥꯅꯦꯟ ꯑꯣꯏꯅ ꯊꯣꯟꯕꯤꯌꯨ ꯍꯥꯏꯗꯅꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯗꯣꯔꯕꯥꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯥꯅꯤ ꯃꯥꯅꯤ ꯉꯁꯤ ꯆꯍꯤ 50ꯗꯤ ꯑꯩꯈꯣꯏ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯤꯅꯦꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤ ꯖꯒꯥꯁꯦ ꯁꯣꯛꯏꯕ ꯄꯨꯔꯥ ꯑꯁꯇꯥ ꯃꯤ 10,000 15,000 ꯑꯦꯐꯦꯛ ꯑꯣꯏꯔꯤꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯩ ꯁꯤꯒ ꯇꯥꯔꯤꯁꯤꯡꯁꯦ ꯑꯁꯤꯅꯔꯣ ꯊꯤꯡꯉꯝꯃꯤꯁꯦ ꯃꯣꯏꯅ ꯑꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯊꯤꯡꯅ ꯊꯝꯃꯝꯃꯤ ꯃꯣꯏꯁꯦ ꯅꯠꯇꯦ ꯑꯁꯤ ꯍꯥꯞꯄꯒ ꯑꯁꯤ ꯃꯊꯛꯇ ꯊꯣꯛꯂꯛꯏꯃꯤꯅ ꯑꯁꯤꯅ ꯑꯣꯍꯣ ꯇꯨꯔꯦꯟꯗꯨ ꯁꯤꯒ ꯕꯩꯔꯦ ꯆꯠ ꯌꯥꯗꯣꯏꯕ ꯈꯪꯗꯦ ꯇꯨꯔꯦꯟ ꯃꯅꯥꯛꯇ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯗꯣ ꯑꯥꯗ ꯎꯔꯤꯕ ꯊꯣꯡꯁꯦ ꯁꯤꯒꯩꯅꯦꯕꯀꯣ ꯊꯣꯡꯁꯤꯒꯤ ꯅꯝꯃꯛꯄꯅꯤ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯪꯉꯦ ꯈꯔ ꯑꯁꯤ ꯑꯦꯟꯗꯤꯁꯦ ꯀꯥꯏꯔꯝꯃꯦ ꯁꯤꯒꯤ ꯑꯦꯟꯗꯤꯁꯦ ꯀꯥꯏꯔꯝꯃꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉ ꯌꯦꯡꯒꯦꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯁꯥꯎꯔꯤꯁꯤ ꯑꯣꯏꯔꯕꯀꯣ ꯁꯔꯀꯥꯔꯅ ꯐꯖꯅ ꯊꯣꯟꯕꯤꯗꯅ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯋꯥꯔꯤꯃꯦ ꯍꯥꯏꯅ ꯊꯧ ꯁꯥꯕꯤꯗꯕꯗꯒꯤ ꯇꯧꯔꯤꯃꯦ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯍꯤꯡꯒꯣꯜ ꯉꯥꯛꯇꯅꯤ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯤꯒ ꯑꯁꯤ ꯃꯈꯥꯁꯦ ꯀꯥꯞꯄꯨꯅꯦ ꯃꯈꯥꯁꯦ ꯃꯈꯥ ꯃꯥꯡꯉꯤ ꯃꯈꯥ ꯃꯊꯧ ꯇꯥꯗꯦ ꯃꯥꯒꯤꯁꯦ ꯎꯔꯦ ꯆꯥꯎꯔꯕ ꯍꯤꯡꯒꯣꯜꯅꯦꯕ ꯃꯅꯨꯡꯗꯒ ꯆꯪꯉꯔꯣꯏꯒꯦ ꯎꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟ ꯑꯩꯅ ꯐꯔꯤꯉꯩꯗ ꯅꯦꯇꯣꯅ ꯀꯥꯞꯄꯒ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯎꯔꯦꯕ ꯑꯗꯨ ꯎꯔꯒ ꯁꯤꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯣꯡꯃꯗ ꯄꯨꯡꯇꯠ ꯊꯗꯠꯅ ꯊꯝꯕꯤꯔꯝꯃꯦ ꯅꯧꯅ ꯀꯧ ꯑꯐꯕ ꯊꯥꯗꯣꯏ ꯃꯌꯥꯏ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯀꯣꯝ ꯆꯥꯎꯔꯛꯑꯗꯤ ꯅꯠꯇ꯭ꯔꯥ ꯈꯔꯅꯤꯒ ꯉꯥꯏꯕ ꯉꯥꯏꯒꯗ꯭ꯔꯣ ꯍꯣꯏꯅꯦ Jaribond Part 7 Assam India क्या है बा आंटी रायसीपुर पार्ट 7 एहूं तू नहीं आई नहीं तू तो यहाँ बगा इमाजी कौन बेरा खारा मिने ꯕꯝꯆꯥ ꯅꯪꯒꯤ ꯍꯤꯡꯒꯣꯜ ꯁꯣꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯁꯦꯡꯕ ꯅꯍꯥꯟꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯍꯤꯡꯒꯣꯜ ꯃꯌꯥꯝꯗꯣ ꯎꯠꯄꯗꯣ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯎꯕꯗ ꯐꯖꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯩꯗꯧꯅꯤ ꯇꯨꯔꯦꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯔ Masang pala ka ay kap na itay ni. NDC mamido. Asi NDC pokhairiba. Pokhaira ising lai neba. Asi madagna mo NDC mamido. Mayam se nahan ai khoina turen yeng lakpado. Turen di u phangde ising chaw matamdadi. Thong de. Siga baire turen.
ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯨꯔꯦꯟ ꯀꯧꯔꯤꯕ Ini kata-kal. ꯀꯥꯇꯥꯀꯥꯜ ꯇꯨꯔꯦꯟ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯑꯣꯐꯥꯛ ꯌꯥꯝꯅ ꯍꯟꯊꯔꯝꯃꯦ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯌꯦꯡꯉꯨꯅꯦ ꯐꯤꯕꯝ ꯐꯖꯅ ꯁꯣꯏ ꯑꯩꯈꯣꯏ ꯑꯟꯇꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ ꯁꯣꯝꯗ ꯍꯜꯂꯁꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒꯦ ꯈꯣꯡꯒꯨꯠꯁꯤꯡꯒ ꯇꯨꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯑꯝꯇꯪ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯝꯇ ꯍꯜꯂꯒꯦꯀꯣ ꯅꯣꯏ ꯑꯅꯧ ꯑꯅꯧꯕ ꯀꯩꯀꯩ ꯊꯥꯒꯠꯂꯣꯀꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯗꯤ ꯈꯟꯅꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯊꯥꯒꯠꯄꯩ ꯃꯊꯧꯅꯦ ꯄꯣꯠ ꯆꯩꯁꯦ ꯃꯈꯣꯏ ꯍꯜꯂꯦ ꯍꯧꯖꯤꯛ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯛꯇꯣꯔꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒ ꯑꯟꯇꯤꯒ ꯂꯥꯛꯏꯃꯤ ꯑꯩꯉꯣꯟꯗ ꯁꯤ ꯌꯦꯡꯍꯟꯗꯣꯔꯦ ꯍꯥꯏꯅ ꯆꯠꯄꯨ ꯆꯠꯂꯤꯔꯅ ꯇꯨꯗꯤ ꯇꯧꯔꯦ ꯁꯤꯒ ꯃꯥꯅ ꯅꯣꯡ ꯀꯤꯌꯦ ꯂꯩꯔꯒ ꯑꯩꯅ ꯏꯁꯤꯡ ꯃꯔꯛꯇ ꯍꯣꯟꯈꯤꯕꯣ ꯃꯟꯇꯥꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯀꯜꯂꯧ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯈꯤꯕꯗꯣ ꯑꯥꯗꯒꯤ ꯊꯣꯡꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯄꯒ ꯌꯦꯡꯉꯤꯅꯦꯕ ꯏꯁꯤꯡ ꯉꯥꯛꯇꯅꯤꯁꯦ ꯁꯤꯒꯤ ꯊꯣꯡꯁꯤꯃ ꯏꯁꯤꯡ ꯃꯈꯥꯗ ꯕꯤꯛ ꯊꯕꯤꯅꯤꯁꯦ ꯁꯤ ꯃꯈꯥ ꯄꯨꯝꯕ ꯏꯁꯤꯡ ꯊꯕꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯨꯔꯤꯁꯤꯅ ꯇꯨꯔꯦꯟ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯃꯤ ꯀꯌꯥꯝ ꯂꯥꯞ ꯆꯠꯂꯨꯔꯤꯅꯦ ꯑꯗꯣ ꯅꯍꯥꯟ ꯏꯁꯤꯡꯗ ꯇꯥꯎꯔꯛꯄ ꯏꯁꯤꯡ ꯑꯆꯧ ꯂꯩꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯛꯅꯔꯤ ꯃꯈꯣꯟ ꯇꯥ ꯌꯦꯡꯉꯨꯁꯦ ꯃꯣꯏ ꯍꯣꯔꯥꯏ ꯄꯣꯔꯛꯑꯒ ꯀꯟꯅ ꯀꯛꯅꯔꯤꯑꯕ ꯁꯤꯒ ꯃꯨꯟꯗꯦ ꯇꯣꯛ ꯂꯥꯎꯕ ꯃꯨꯟꯗꯦ ꯏꯟ ꯁꯣꯟꯈꯔꯦ ꯍꯩꯅꯧ ꯊꯥꯔꯦ ꯏꯟ ꯁꯣꯟꯈꯔꯦ ꯄꯨꯡ ꯃꯈꯥ ꯌꯧꯔꯦ ꯑꯗꯨ ꯁꯣꯝꯗ ꯏꯟꯅ ꯉꯥ ꯐꯥꯅꯔꯤꯑꯕꯀꯣ ꯑꯝꯇ ꯆꯠꯅ ꯌꯦꯡꯉꯨꯒꯦ ꯌꯥꯎꯕ꯭ꯔꯥ ꯃꯥ ꯇꯨꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯤꯉꯩꯗ ꯌꯥꯎꯕ꯭ꯔꯥ ꯉꯥ ꯎꯍꯧꯗ꯭ꯔꯦ ꯌꯦꯡꯒꯦ ꯀꯩ ꯉꯥꯅꯣ ꯌꯦꯡꯒꯦ ꯑꯩꯌꯥ ꯑꯩꯈꯣꯏ ꯉꯥ ꯄꯤꯖꯗꯣꯏꯔꯣ ꯅꯈꯣꯏꯅ ꯉꯥ ꯆꯥ ꯐꯪꯗꯣꯔꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯌꯦꯡ ꯂꯥꯛꯄꯒꯤ ꯀꯥꯟꯅꯔꯦ ꯋꯥꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯆꯔꯥ ꯑꯃ ꯐꯥꯔꯦꯅꯦ Chưa dâu đi. ꯑꯩ ꯇꯧꯒꯦ Chưa dâu đi. ꯑꯩꯈꯣꯏꯅꯤꯒꯤ ꯆꯔꯥ ꯑꯃ ꯐꯥꯔꯦꯅꯦ ꯅꯍꯥꯟ ꯀꯤꯕꯨ ꯀꯤꯅꯦ ꯅꯍꯥꯟ ꯊꯣꯡ ꯃꯊꯛꯀꯩ ꯌꯦꯡꯉꯤꯃꯤꯅꯦ ꯉꯁꯤꯅ ꯊꯣꯡ ꯃꯈꯥꯗ ꯂꯥꯛꯑꯒ ꯉꯥ ꯐꯥꯔꯔꯦ ꯅꯨꯃꯤꯠꯇ ꯎ ꯂꯩꯕ ꯏꯁꯤꯡꯁꯦ Cái bún nhân thằng này rồi. ꯑꯦꯟꯗꯤꯒꯤ ꯋꯥꯡ ꯀꯥꯔ ꯋꯥ ꯈꯔꯥ ꯂꯣꯏꯅꯔꯅꯦ ꯈꯔꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯦꯛ ꯂꯥꯛꯑꯕꯅꯦ ꯉꯥ ꯑꯆꯧꯕ ꯐꯥꯅꯍꯧꯕ꯭ꯔꯥ ꯃꯥ ꯊꯝꯒꯅꯦ ꯍꯥꯅꯦ ꯉꯥ ꯑꯆꯧꯕ ꯐꯥꯅꯍꯧꯕ꯭ꯔꯥ ꯅꯍꯥꯟ ꯉꯥ ꯑꯆꯧꯕ ꯈꯔ ꯐꯥꯎꯏ ꯌꯥꯝ ꯐꯥꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯁꯔꯦꯡꯒ ꯐꯥꯅꯩ ꯀꯥꯏꯗꯩ ꯐꯥꯔꯤꯕ ꯈꯪꯗꯦꯅꯦ ꯉꯥ ꯆꯔꯥ ꯑꯃ ꯐꯪꯉꯦ ꯇꯨꯔꯦꯟ ꯌꯦꯡꯕꯒꯤ ꯉꯥ ꯆꯔꯥ ꯑꯃ ꯄꯤꯔꯛꯏꯕ ꯅꯦꯇꯣꯟꯒꯤ ꯂꯥꯂꯥ ꯊꯣꯡ ꯃꯊꯛꯀꯩ ꯌꯦꯡꯉꯛꯄꯁꯨ ꯌꯥꯎꯔꯤꯌꯦ ꯏꯁꯤꯡ ꯆꯥꯎꯔꯕ ꯑꯣꯏꯔ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯄꯨꯡꯀꯪ ꯀꯪꯉꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯒ ꯃꯥꯅ ꯉꯥ ꯆꯔꯥ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯗꯤ ꯉꯥꯈꯥꯁꯦ ꯌꯥꯝ ꯇꯥꯡꯅ ꯆꯥ ꯐꯪꯉꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯒꯦꯀꯣ ꯊꯦꯡꯖꯜꯂꯦ ꯀꯦꯖꯤ 40ꯃꯨꯛ ꯌꯦꯡꯉꯨꯅꯦ ꯃꯣꯔꯣꯛ ꯀꯦꯖꯤ 40 ꯅꯣꯡꯃꯗ ꯍꯦꯛ ꯌꯥꯏ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯑꯗꯨꯏꯗꯤ ꯃꯣꯔꯣꯛꯁꯦ ꯀꯪꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯥꯃꯦꯟ ꯃꯣꯔꯣꯛ ꯖꯤꯡꯒꯥ
ꯃꯌꯥꯝꯁꯦ ꯀꯧꯃꯥ ꯀꯌꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯤꯇꯥ ꯀꯔꯤ ꯍꯥꯏꯔꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯑꯗꯨ ꯁꯤꯒ ꯎ ꯃꯃꯤꯡꯁꯦ ꯐꯔꯦ ꯐꯔꯦ ꯆꯣ ꯀꯣꯟꯅꯨ ꯃꯤꯁꯅ ꯀꯅꯥ ꯕꯃ ꯕꯒꯥꯏꯒꯤ ꯑꯣ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯍꯥ ꯙꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯥꯏꯒꯦ ꯁꯦ ꯇꯨꯔꯦꯟꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯀꯪꯊꯕꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡ ꯆꯠꯄꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯐꯥꯔꯝꯕꯗꯣ ꯃꯣꯏꯅ ꯈꯔ ꯐꯥꯕꯗꯣ ꯑꯩꯈꯣꯏꯗ ꯆꯥꯔꯨ ꯆꯥꯏꯕꯤꯔꯛꯄꯅꯦꯕ ꯉꯁꯤꯁꯦ ꯁꯤ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯕꯅꯤ ꯇꯨꯔꯦꯟꯒꯤ ꯉꯥꯈꯥꯁꯦ ꯍꯥꯎꯗꯣꯏ ꯉꯁꯤꯁꯦ ꯊꯣꯡꯁꯦ ꯍꯥꯎꯔꯅꯤ ꯖꯦꯔꯦꯡꯉꯣꯗ ꯊꯣꯡꯉꯤꯅꯦꯕ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯛꯆꯟꯒꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯉꯁꯥꯏ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯄ ꯉꯥꯈꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯪꯒꯥꯝ ꯄꯦꯔꯦ ꯑꯃ ꯇꯧꯔꯅꯤ ꯁꯤ ꯎꯇꯨꯉꯥꯁꯤꯒ ꯃꯦꯠꯂꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯏꯆꯝ ꯆꯝꯅ